ꯏꯃꯥ ꯁꯥꯅꯤ ꯐꯃꯨꯡ ꯈꯥꯏꯕꯣꯛ ꯆꯜꯂꯕꯣ? ꯁꯦ ꯆꯪꯉꯣ ꯍꯣꯜꯂ ꯍꯣꯜꯂꯒ ꯑꯩ ꯂꯧꯔ ꯂꯥꯎ. Hello everyone, good morning mayam kamai ꯇꯧꯅꯔꯤꯒꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯄꯨꯔꯥ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗꯅꯦꯕꯀꯣ ꯃꯌꯥꯝ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯒꯠꯂꯒ ꯂꯩꯔꯝꯃꯦꯕꯀꯣ ꯇꯞꯅ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯑꯦꯕꯀꯣ ꯇꯥꯊꯗꯦ ꯑꯣꯏꯁꯨ ꯖꯦꯠꯁꯨ ꯅꯤꯡꯁꯨ ꯃꯥꯡꯁꯨ ꯂꯣꯏꯅ ꯏꯁꯤꯡ ꯉꯛꯇꯅꯦꯕ ꯑꯗꯨꯅꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯌꯨꯝ ꯆꯪꯒꯗꯕꯗꯤ ꯈꯤꯇꯪꯇ ꯉꯥꯏꯔꯦꯕꯀꯣ ꯈꯨꯅꯥꯎꯕꯤꯃꯨꯛꯇꯪ ꯉꯥꯏꯔꯦ ꯑꯗꯣ ꯁꯣꯝꯗ ꯕꯨꯡꯒꯥꯎꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯅꯨꯡꯉꯥꯏꯔꯤ ꯃꯥ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯗꯤ ꯏꯁꯤꯡ ꯆꯥꯎꯔꯒ ꯅꯨꯡꯉꯥꯏꯑꯕꯀꯣ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯈꯪꯗꯦ ꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯅꯦ ꯀꯣꯏ ꯆꯠꯇꯅ ꯇꯧꯋꯦꯕꯀꯣ ꯃꯣꯏꯁꯦ ꯍꯔꯥꯎꯏꯅꯦꯕ ꯃꯣꯏꯗꯤ ꯏꯁꯤꯡ ꯆꯥꯎꯔꯒ ꯁꯤꯒ ꯂꯥꯎꯅꯦ ꯁꯤꯒ ꯂꯥꯎ ꯍꯩꯔꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯂꯧꯔ ꯂꯥꯛ. ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯏꯁꯤꯡ ꯆꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏꯅ ꯈꯜꯂꯝꯃꯤꯅꯦꯕ ꯁꯨꯃꯥꯏꯅꯒ ꯏꯁꯤꯡ ꯆꯥꯎꯔꯗꯤ ꯐꯅꯤ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏꯅ ꯍꯧꯖꯤꯛ ꯆꯥꯎꯔꯒꯇ ꯈꯪꯉꯦꯕꯀꯣ ꯍꯟꯗꯛ ꯃꯃꯥꯡ ꯆꯍꯤꯁꯨ ꯆꯥꯎꯈꯤ ꯑꯗꯨꯒ ꯍꯟꯗꯛ ꯑꯃꯨꯛ ꯆꯥꯎꯔꯤꯅꯦꯕ ꯃꯌꯥꯝ ꯄꯦꯜꯂꯦ ꯏꯁꯤꯡ ꯆꯥꯎꯕꯒ ꯄꯨꯔꯥ ꯑꯣꯛꯑꯦ ꯁꯦ ꯆꯪꯉꯣ ꯍꯣꯜꯂ ꯍꯣꯜꯂꯒ ꯑꯩ ꯂꯧꯔ ꯂꯥꯎ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯆꯥꯎꯔꯕꯅꯤꯅ ꯀꯩꯗꯧꯅꯤ ꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯏꯁꯤꯡꯁꯦ ꯄꯨꯔꯥ ꯃꯉꯛꯆꯧꯋꯦꯕꯀꯣ ꯀꯃꯥꯏꯅꯁꯨ ꯊꯣꯛꯀꯅꯤ ꯏꯁꯤꯡꯁꯤꯒꯀꯣ ꯌꯨꯝꯁꯨ ꯂꯣꯏꯅ ꯈꯥꯏꯕꯣꯛ ꯂꯨꯞꯅꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟꯇ ꯑꯗꯨꯝ ꯌꯦꯡꯅꯔꯒ ꯉꯥꯡꯅ ꯁꯛꯅꯅ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯎꯄꯥꯏꯁꯨ ꯂꯩꯇꯦ ꯀꯩꯗꯧꯅꯤ ꯁꯨꯃꯥꯏꯅ ꯉꯥꯡꯅꯕ ꯅꯠꯇꯅ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯦꯟꯗꯤꯁꯤꯒꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯂꯨꯞꯄꯤꯁꯦ ꯏꯁꯤꯡ ꯆꯥꯎꯔꯤꯁꯦ ꯌꯦꯡꯅꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯔꯦꯕꯀꯣ ꯃꯣꯏꯒꯤ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯏꯃꯥ ꯁꯥꯅꯤ ꯐꯃꯨꯡ ꯈꯥꯏꯕꯣꯛ ꯆꯜꯂꯕꯣ? ꯍꯣꯏ ꯂꯨꯞꯈ꯭ꯔꯦ ꯅꯪ ꯂꯥꯛꯑꯕꯣ? ꯃꯃꯤ ꯍꯣꯏꯗ ꯂꯩꯔꯤꯅꯦꯕ ꯃꯣꯏꯁꯦ ꯊꯨꯝꯃꯦ ꯃꯌꯥꯝ